Relief camp đại khôi. Manipur là ngang đó liêm là tự chấp à? Ai khôi bụi xa cái yếm đó. Là ngang đó xa cái yếm đó. Relief camp đại khôi. Relief camp đại khôi. Solaba ahan lama leriba mayamate ikawida sireda sona la ba ahan mayam de mafam de makhogi aroi ba mofam ohan janing de baduna iyum ikawida hanjan jaraga solaba ahan mayam de makhogi hawrapa sana fam odi ba mafam de makhogi aroi ba mofam ohan biyo babung birena masi matang khangbiyo haijaninge afam asida moina mofam oi bado khoi pam di aigi ning oheng bam bebe kawe chajiwa leijabane khoi aduga chajiwa da leije mayam na di nungai na haise khoi nungai na leiba na te wana ahing tumbam jabang khang leirin asu yamna wana leiba je sida ngarang maktabu kano da thomung da thori ya laga ma si di khoi sida du koi haingai leibi aduna sakana akhoi sida leije maya amtang miyeng jangjan bidaga akhoi yum da hanba ngamba leiba amtang ngam handiba ohenbi aduga akoina sida darakpa daidisida akoi nungai gare na haibaje sije akoi haibaje heningde akoi sida achukuina laibajida akoi sida laibajida awaba puriba akoi sida laibaje sida kharaga akoi yumda akoi hanagi laibamda akoi laiba chang adu changba ngamba akoi ngamandiyo sakada akoi si haijaning